6090. Admission open. For new session 2021, IITM, Institute of Information Technology, Manipur, a smart computer training center, Wangjing Bazar, near Salungpam Parking, first floor. Anoba Sahigi Ahanba Bets ki oina, DCA, PG DCA amasung DTP yauna, Tha Amadagi Hauraga, Tha Taranitoy Fawgi Tongan ba certificate coursing Amadi, Makal Kuding Maki, short term coursing, Tamba Pangbigani. Aikogi office hour, Ayuki Pung Taretagina, Nungtil Gipung Ahum Pauba, Hangzagani. Aku Pamarol Gidama call the view 87-877-27937. Amuktangahana 87-877-27937. Sora Makalakai Development Club asina sahi kudingi pangthuk chaba 7-a-side state level village wise open football tournament. Anirak subu oina lakliba February gi tang kungamari English singani kungamato yesidagi hauzirgani. Hariba tournament asida football bu pamjaba club association organization khudimanga saruk yabi. Mafam Sora Mangi Hai Makhong playground. Winner the Lupalising Kutra Manga runners the Lupalising Kun Manga best discipline team the Lupalising Manga top scorer the Lupalising Machanga best player Lupalising Machanga best goalkeeper the Lupalising Machanga best defender the Lising Amaga Changa. Admission fee Sunatagi Lupalising Ohunga Chong. Form Gimamal Lupachani. Last date of form submission. Lak Liba February Tang Kungani to English Singing Kunamato. Loinana, team manager singing meeting, Lak Liba February Gitang Kunganitoy, English singing Kungamatoi, Yai Farabaning Tokabanumi, Soramaka Mangi Haimakong Playground, Nungtil Pung Ama. Pong Pom Singi Zabir Pharmacy, Sora Bajar, Amadi SMDC Office, Sora Makhalekai, Madrasa, Rahamania. Kangan Zariba Sora Makhalekai Development Club, SMDC. Taning batahuro, tahuga batahuro, kanoga batanghuro, ngai hasang nungai thusi, SMS is a program, Diamond FM Radio. Tongan pumpham singda makal matil gi thorom sing sandok tuna tahan jariba si 91.2 MHz ta sandok jariba Diamond Radio gi ahan ba thorom paring ni thorom gi makha tarak pada pumpham asida mapudna lakchari adomna SMS ki kuthang da tamin nun khan birak pa isai amadi wahang pa khong gi thorom asigi damak tarbi bising bo adom gi radio gi khonjeloi sing Monica Rambam amadi Sonia Mutum Anina Taram Nokchari. Adudi Sonia Tharamasi Hongnaba Toksi. Khoi Tharamasi da thamjari ba khoi mobile number 7630944377 number asi amuktang hana ningsingjage 7630944377 hariba number asi da hangjagadoriba wangsing asige chumbo paukhum adomna SMS ki kuthang da pibiro haina sona lukchari adudi Sonia ngasige live faraba ahanba isay lokot piyo. Lokot jage. Tharomasige ahanba SMS ta khanbirak li baisay asi. Urainung film sidagi ras amade prem latagi khonchal da sakli baisay. Nungshi nangbu urainung haina sayori baisay ni. Isay sibuta janing do na khanbirak ba hiyanglam mayay lekay dagi purembam thoibi harba miyoshina tajagi haibidai aduga tabining ba hapidai khambi subasini thambal ngobi memchaubi leishabi loinana Tongo haiba music asiga tamina jage haina haibirei. Ise asiga lunena ngasige ahanba wahang lakutchari. Unit Test of India UTISC karamba chahida lingkhat ki bage wahang asi amuting hanan singjage Unit Trust of India UTISC karamba chahida lingkhat ki bage wahang asige chumba pa khum khagi mobile number
7630-944-377 da adomna SMS ki khutangda achumba paukum pibirahu haina sunu lukchari. Adomna pamna khanbiragli baisai khudol tamjage urainung film sidagi ras langbam amadi premlata gi khonjelda mantri maitei gi mayekta Rahul Blue na sarangli baisai ne taminasi. Nung bu uray nung pai matha nung khoi rang se nung si lang dai na biro he nung si toi rabi nung si lang bu uray nung pai matha nung khoi rang se nung si lang dai na biro he nung si toi rabi Hangjaki bawahang Unit Trust of India UTISC karamba chahida lingkhat kibage wahang asige chumbo paukum kumja lising amaga chamapan humpuga mari habadi 1964 da Unit Trust of India se lingkhat ki kana na chumbo paukum pibire habado mayam puna mung khangminasi Achumba paukum pibirakpa sajida sangai yumfamdagi achumba paukum pibirai Ujeruddin Thawaldagi achumba paukum pibirakpa
SMS ti aduki mati phonjei khangabok-tagi Keso Laishram achungba pakhum pibirakpa Kangsukhul-dagi TH Aral Chiru achungba pakhum pibirai haraiba miyosing asina ngasigi ahanba oina hangjakiba wahang asigi achungba pakhum pibirakhraba miyosingni thagachari punamakpu tharom asida saru yabiraktuna tharom asida mapum phanbiba matangi isai lokhatpiu. Mathanga lokhatchariba SMS asida khanbirakliba isai asina Monica olang thagi wangmadasu film sidagi Arambam Jamuna na sakliba isai Leichin gi maichak haina sayoriba isai ni isai sibu tajaningduna SMS thabirakpa khangabok mayang lekaidagi ibema saikhom haiba miyoshina tajagi haiduna khanbirai Thagachari tharom asida saru yabiraktuna yamna fajaba isai khanbirakpa ngasigi sandokchariba tharom asigi anishiba wahang lokhatchari Central Exercise Day asi karamba thagi karamba tarik ta pangthokpage wahang asi amutang hanan singjage Central Exercise Day asi karamba thagi karamba tarik ta pangthokpage wahang asi ge chumba paw khumukho gi mobile number 7630944377 number asi amutang hanan singjage 7630944377 haiba number asida adomna SMS ki khutangda achumba paw khum pibiro haina suna lukchari isai kudol tambiyo. Adom na pamna khanbirakliba isai kudol tamjage olang thagi wangmadasu film sidagi Jamuna gi khonjala sakliba isai Kumanthem Prakash ki mayekta Joy Sam na sarangliba isai ni taminasi.
ꯑꯅꯤꯁꯨꯕꯩꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯡꯊꯣꯛꯄꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 23 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 24ꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯏ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ, ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ ꯈꯥꯡꯉꯕꯣꯛꯇꯒꯤ, ꯅꯤꯇꯥ ꯀꯣꯟꯁꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯕꯤꯁꯣꯔꯖꯤꯠ ꯅꯦꯄ꯭ꯔꯥꯗꯒꯤ, ꯁꯖꯤꯗꯥ ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ, ꯁꯨꯁꯤꯂꯥ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯣꯏꯅꯥꯝ ꯁꯣꯡꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ TH ꯃꯩꯇꯩ, ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯔꯐꯤꯛ ꯑꯍꯃꯗ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯕꯤꯃꯣꯜ, ꯎꯖꯤꯔꯨꯗꯤꯟ ꯊꯧꯕꯥꯜꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯀꯦꯁꯣ ꯂꯥꯏꯁ꯭ꯔꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯂꯧꯈꯠꯆꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ SMS ꯑꯁꯤꯗ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯃꯩꯁꯥ ꯐꯤꯂꯝꯁꯤꯗꯒꯤ ꯃꯥꯙꯨꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯊꯥꯖꯅꯪꯁꯦ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩꯅꯤ꯫ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯅꯤꯡꯗꯨꯅ SMS ꯊꯥꯕꯤꯔꯛꯄ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯩꯁꯥꯝ ꯇꯝꯄꯥꯛ ꯂꯩꯃ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ꯫ ꯑꯥꯔꯌꯥ ꯁꯃꯥꯖ ꯑꯁꯤ ꯀꯅꯥꯅ ꯂꯤꯡꯈꯠꯄꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯥꯔꯌꯥ ꯁꯃꯥꯖ ꯑꯁꯤꯀꯅꯥꯅ ꯂꯤꯡꯈꯠꯄꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377ꯗ ꯑꯗꯣꯝꯅ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯅꯣꯛꯆꯔꯤ꯫ ꯑꯗꯣꯝꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯩꯁꯥ ꯐꯤꯂꯝꯁꯤꯗꯒꯤ ꯃꯥꯙꯨꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯄꯤ ꯄꯔꯐꯨꯂꯣꯒꯤ ꯃꯌꯦꯛꯇ ꯀꯣꯄꯤꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ꯫ ꯑꯗꯣꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯇꯥꯃꯤꯟꯅꯁꯤ꯫
hangjakiba wahang Arya Samasasi kanal lingkat kipige wahang asige achumba paukum Swami Dayananda kana na achumba paukum pibire haibadu mayam punna muk khangminasi achumba paukum pibirakpa social karimbi khoktegi achumba paukum pibirei sajida sanga yumfamdegi achumba paukum pibirakpa wangboldegi RK Maipaksana achumba paukum pibirei Rafiq Ahmad achumba paukum pibirakpa Angelina Waikhom achumba paukum pibirei Tawalwangkhemdegi Sonia Kumukcham achumba paukum pibirakpa Dipak Nithauja Hirok Bazardegi Nita Konsam Khogen achumba paukum pibirei achumba Waikhom Ujiruddin Wangkhem achumba paukum pibirakpa Chandia Tendhadegi achumba paukum pibirei Hariba myoising asina hangjakiba wahang asige achumba paukum pibirakaba myoisingni thagachari punamakpu tharom asida saruya biraktuna tharom asibu mapum phanbiba matangi sei lokhatpiu Lokachari mathangna lokachari ba SMS asida khanbirak libai sai si Monica yamna fajabai sai hai batare Radharani film sidagi Pusparani amadi Dinesh apun bagi khonjala sakibai sai thengna khiba mikuptagi haina seori bai sai ni ise sibu taja ningduna khanbirakpa Thaubaldagi Chitra Fajabi Lakshmi Abe haiba myoising asina taminachage na haiduna khanbirei yamna fajabai sai ni khanbirakle bathagatsari ise asigalunena matangi wahang lakochari lectometer haiba khurai asi kari onbada sijinabage wahang asi amutang hanin singjage lectometer haiba khurai asi kari onbada sijinabage wahang asi ge chumba pau khoma khogi mobile number 7630944377 number asi amutang hanin singjari 7630944377 haiba number asida adomna SMS ki khutangda achimba paukhum pibiro haina sonu lukchari isai kudol tambiyo mayamna pamna khanbirak lebai sai kudol tamjage Radharani film sidagi Dinesh amadi Pusparani gi khonjal da sakli bai sai kudol tamjari taminasi हिंदकी
से नंग तबु खंजकी कथोक लगे चमलवा आईगे पुनसे से ओ आईगी वाखल से नंग तबु खंजकी कथोक लगे चमलवा आईगे पुनसे से Shigi ipat thumasico Chanduna sukok leroy Nangi shatamai gi hakchang dagi Hindakhiba nikup tagi Ithakau kitha moishe Pukmungiwa nangina pangda Honglani kanjaki Sandokchariba thorom asigi mari shubain hangjaki bawahang electrometer haiba khulai ase kari onbada sijenabage wahang asige chumupakom purify of mil haibadi sangom asi asengba sengdaba haibada electrometer haiba khulai ase sijine kana kana na chumupakom pibirei haibadu maya puna mukhangminase achumupakom pibirakpa sandhya tenthadagi Angelina Waikhom achimba pakhum pibirai oinam song munnagi ilangwam shomen Nita Konsam achimba pakhum pibirakpa Sajida Sangayum phamdagi Moijingdagi Rakibur achimba pakhum pibirai achimba pakhum pibiraka ming hapiraktaba mathangi thabirakpa matamda ming hapiro haina sunulukchari Stephen Waikhom achimba pakhum pibirakpa Nepradagi Bishorjit Rafiq Ahmad asumba pakhom pibirai Sanathoi Ningthaujam achumba pakhom pibirakpa Hairok Bazardagi Dipang Ningthauja achumba pakhom pibirai Kangsu Khuldagi THLL Chiru achumba pakhom pibirakpa Hariba miyosing asina hangjaki bawahang asigi achumba pakhum pibirakraba miyosing ni thagatsari punamapu thorom asida charu yabiraktuna thorom asiba mapung phanbiba mathangi isai lokatpiyo Lokachage mathangna lokachariba SMS asida khanbirakli baisai asi Kunjabiari khumangi khonjala sakli baisai ni Punsi sina ahanba mangphang narakpa mikupta haina sayori baisai Ise sibuta janinduna SMS thabirakpa wangjing bazar dagi kumudini leima hariba miyushina tajage haituna khanbirei Ise asiga lunina mathangi wahang lahutsari kumjali sing amaga samapan mawdra marigi FIFA World Cup Football Tournament adu karamba leibakna laukibagi wahang asi amutang hanan sinjage Kumjali singamuga samapan mawdra marigi FIFA World Cup Football World Cup adu karamba leibakna laukibagi wahang asige chumba pakhum akogi mobile number 7630944377 da adomna SMS ki kuthangda chumba pakhum pibiro hainasu nolukchari isei kudol tambiyo Adomna pamna khanbirakli baisai kudol tamjage Kunjabiari khumangi khonjala sakli baisai ni ise sibu sairengba ibeyai kudol tamjari taminasi
ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ kaya kaya malemsida thijarui ai haksu shanti gi haurakam kadaidano adubu mamki adumak amamba maikulata mahakti punsisina ahanba mangphaunarakpa mikupa ngaiduna leirami shanti gi yeknaba kaya kaya malemsida Ajum aran khangnadraba ason anathinadraba ngasigi malem sida hingliba punsi se karigida maktano ajum aran khangnadraba ason anathinadraba ngasigi malem sida hingliba punsi se karigida maktano lakhibani malem sida bigla thawai sina asha kaya puduna nongmadi soidana shanti gi leikol oi halani khan lakhidar ngasidi khiklakidre shanti gi irik sulaikol sida punsi sina ahanba mangphaunarakpa mikupa ngaiduna leirami shanti gi yeknaba kaya kaya malem sida sakhangdaba tunglam chatna leplari imangda leplari akiba shaklon kaya bupuraduna sakhangdaba tunglam chatna leplari imangda leplari akiba shaklon kaya bupuraduna lakdarang ay jaba awaba kaya kauthugduna mumuntanok jabi shanti gi lairembi thamoi sina adubu lakhidare khiklakidre shanti gi kiri ama nomata shu punsi sina ahanba mangphaunarakpa mikupa ngaiduna leirami shanti gi yeknaba kaya kaya malem sida
ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯊꯤꯖꯔꯨꯏ ꯑꯩꯍꯥꯛꯁꯨ ꯁꯥꯟꯇꯤꯒꯤ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯅꯣ ꯑꯗꯨꯕꯨ ꯃꯥꯡꯈꯤ ꯑꯗꯨꯃꯛ ꯑꯃꯝꯕ ꯃꯩꯈꯨꯂꯛꯇ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ kaya kaya malemsida Hangjaki Bohang Kumjal Sing Amaga Samapan Maudra Mari 1994 gi Football World Cup Loki Balibag Ado Karambalibag no Wahang Asige Chumbo Pakum Brazil Pakum Asi Amutang Hanin Singjagi Brazil Kana Kana Chumbo Pakum Pibire Habado Mayampuna Mukhaminasi Achungbo Pakum Pibira Pamishing Ming Loktok Chari Bishojit Nepradagi Achumbo Pakum Pibirakpa Sajida Sangayum Pamdagi Kogen Achumbo Pakum Pibirai Moni Ngarangbam Achumbo Pakum Pibirakpa Angelina Waikom Andro Dagi Shanti Dipang Nintauja Wai Sharif Khan Achumbo Pakum Pibirakpa Napoleon Kangabok Dagi Achumbo Pakum Pibirai Toke Laishram Chingjang Mai Dagi Malingmanba Tenta Tongkong Dagi Chumbo Pakum Pibirakpa Thongnawjam Taishan Arabti Wang Lekai Dagi Chumbo Pakum Pibirai Ujiruddin Wangkem Roshan Laishram Chumbo Pakum Pibirakpa Sangayum Pamdagi Benau Chumbo Pakum Pibirai Nita Konsam Tiesh Maitei Bimol Herok Bazar Dagi Chumbo Waikom Kangsu Khul Dagi TH Alal Chiru Hangul Dagi Zawid Rafiq Ahmad Sana Tomba Achumbo Pakum Pibirakpa Kangabok Khunau Dagi Langlen Achumbo Pakum Pibirai Angelina Waikom Mayang Imfan Dagi Sonia Hariba Musing Asina Hangjaki Bo Hang Sige Chumbo Pakum Pibirakra Musing ni Tagatsari Taromasida Saru Abri Punamak Sandok Seriba Taromasigi Aroiba SMS Lokat Bio Sonia Lokachage Matanga Lokachariba SMS Asida Kanbirak di Baysay Asi Dineski Konjel Sakli Baysay Jingi Lerang Amagi Warini Loibi Chingsang Napomda Hana Seuri Baysay ni Ise Sibutaja Ningduna Kanbirakpa Jarang Pat Mamang Lekai Dagi Laitonjam Malem Toiba Sing Haiba Miyushina Tajaningduna Kanbidai Amadi Mahaki Nushiraba Marumapang Singda Dedicate Taujari Hainaso Haibidai Tagasari Yamna Fazaba Ishe Kanbirakpa Ishe Yasigalunia Nangasi Eribo Wang Lakutsari Sahita Academy Award Funkiba Shairing Kungangi City Hariba Si Kanana Ibage Wahang Asi Amutang Hanan Singjage Sahita Academy Award Funkiba Shairing Kungangi City Hariba Si Kanana Ibage Wahang Asiga Chumbo Paku Makoy mobile number 7630944377 Hariba number Asida Adomna SMS ki Kutangda Chumbo Pakum Pibiro Haina Suno Lukchari Adom na pam na Kanbirakli Baysay Kudol Tamsage Dineski Konjel da Sakli Baysay ni Kudol Tamsari Mayam po na taminasi the Satobe Jingi Lairang Amagi Warini Loibi Jingsang Apom the Satobe Taple Jinyagi Lautang Sangduda Taple Jinyagi Lautang Sangduda
bu ngày hồ về chính lấy vác cái chanu ra đó chính lấy vác cái chanu ra đó mong phong nơ rồi đã ba asha do puduna mong phong nơ rồi đã ba asha do puduna wana ngai ram gani lakle rồi đã ba aibu wana ngai ram gani lakle rồi đã ba aibu hang le ching mai thakta madom tarak leptuna hang le ching mai thakta madom tarak leptuna yenglam gani chep tha aigi mai kai yenduna aigi mai kai yenduna chất lâm đai ghi mệt cục ta chất khi nó đi tham ngầm đa chất lâm đai ghi mệt cục ta chất khi nó đi tham ngầm đa vì rồi na ba mít yeng na ni ngầm đa yeng hô ba vì rồi na ba mít yeng na ni ngầm đa yeng hô ba mít yeng poi de lam tri pha ching mai thak ta lep tu na mít yeng poi de lam tri pha ching mai thak ta lep tu na vì dai khu cha hai ho ve do vì đại khut cha hai ho về đó vì đại khut cha hai ho về đó chính lấy rang amagi wari ni loi vi chính sang apom da sat ho ve chính lấy rang amagi wari ni lối vi chính sáng nào cùng đã sát thâu vi tháp lệ chính nhá ghi lâu tăng sáng đu đà tháp lệ chính nhá ghi lâu tăng sáng đu đà ấy bu ngày hồ về chính lấy vác cái chanu ra đó 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 Sandokchariba thorom asigi aroiboina hangchiki wahang Sahitya Academy Award fangkiba shairing Kungangi City haribasi kanana ibage wahang asigi chumbo pakhum Ragu Laisangtem pakhum asi amuktang halan nisingjari Ragu Laisangtem kana na chumbo pakhum pibire haibado maya punna makhang minasi achumbo pakhum pibirakpa Dipak Ningthauja chumbo pakhum pibirei Irengbandagi showman Oinam songbung Irengbam showman achumbo pakhum pibirakpa Yaima Laishram Hairok Bazar dagi achumbo pakhum pibirakpa Bishojit Nepra dagi Sajida Sangayimpam dagi achumbo pakhum pibirei Shora Isham Sadananda Huikab Awang Lekai dagi achumbo pakhum pibirakpa Angelina Waikhom achumbo pakhum pibirei Achobo Waikhom Stephen Waikhom Nita Konsam achumbo pakhum pibirakpa Sonia Khumuksam achumbo pakhum pibirei
ꯈꯥꯡꯉꯕꯣꯛ ꯈꯨꯅꯧꯗꯒꯤ ꯂꯥꯡꯂꯦꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯍꯪꯒꯨꯜꯗꯒꯤ ꯖꯋꯤꯠ ꯍꯦꯟꯊꯣꯏ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯎꯖꯤꯔꯨꯗꯤꯟ ꯋꯥꯡꯈꯦꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯔꯝ ꯑꯁꯤꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯄꯤꯊꯣꯛꯆꯔꯒ ꯈꯜꯍꯟꯖꯈꯤꯕ ꯏꯁꯩ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ ꯑꯦꯡꯀꯔꯁꯤꯡ ꯁꯣꯅꯤꯌꯥ ꯃꯨꯇꯨꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯔꯥꯃꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ तानिंग बताहौरो ताहुगब ताहौरो खंगौगब खंगौरो ngaihakang nungai thosi SMS isay program Diamond FM Radio da